ꯃꯤꯑꯣꯏꯕ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯗꯨꯅ ꯑꯋꯥ ꯑꯅꯥ ꯄꯨꯃꯤꯟꯅꯔꯛꯄꯁꯤ ꯉꯁꯤ ꯉꯔꯥꯡꯇꯒꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯒꯗꯕ ꯂꯩꯔꯕꯗꯤ ꯀꯔꯤꯁꯨ ꯑꯣꯏꯗꯅ ꯈꯜꯂꯦ ꯁꯥꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯃꯇꯥꯏꯅꯤ ꯀꯔꯝꯗꯤ ꯇꯧꯅꯤ ꯑꯩꯈꯣꯏꯒꯤ ꯑꯙꯤꯀꯥꯔ ꯀꯅꯥꯅ ꯉꯥꯛꯄꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯀꯠꯄꯨ ꯀꯅꯥꯅ ꯇꯥꯕꯤꯒꯅꯤ ꯃꯤꯑꯣꯏꯕꯕꯨ ꯁꯦꯕꯥ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏꯁꯨ ꯏꯁꯥ ꯏꯁꯨ ꯅꯨꯡꯁꯤꯕ ꯈꯪꯏ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯒꯤ ꯋꯥꯇꯅꯤ ꯃꯥꯒꯤ ꯏꯔꯣꯡ ꯄꯥꯡꯒꯜ ꯍꯥꯀꯤꯝ ꯑꯁꯤ ꯂꯥꯛꯂꯦ ꯃꯥ ꯎꯕꯗ ꯈꯣꯏꯗꯧ ꯑꯁꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯄ ꯆꯥꯅꯤ ꯆꯍꯤ 2 ꯁꯨꯔꯦ ꯃꯥꯅ ꯑꯩꯕꯨ ꯊꯥꯒꯠꯂꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯃꯈꯩ ꯂꯧꯕꯤꯈꯤꯕ ꯉꯁꯤ ꯆꯪꯂꯛꯂꯤꯕ ꯑꯁꯤꯁꯨ ꯑꯩꯒꯤ ꯐꯅꯕ ꯆꯪꯂꯛꯄꯗꯤ ꯑꯣꯏꯔꯣꯏ ꯍꯥꯏꯔꯤꯃꯛꯇꯗ ꯃꯣꯙꯨ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯀꯔꯤꯒꯤ ꯑꯣꯏꯔꯤꯒꯕ ꯏꯃꯥ ꯏꯆꯥꯅ ꯂꯩꯖꯔꯤꯕ ꯑꯁꯤ ꯁꯦꯠꯅ ꯈꯥꯏꯅꯍꯟꯒꯗꯕ ꯃꯥꯟꯈ꯭ꯔꯦꯗ ꯑꯩꯒꯤ ꯃꯤꯆꯪ ꯀꯅꯥ ꯂꯩꯖꯗꯦ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯏꯃꯥꯁꯤ ꯅꯠꯇꯅ ꯑꯍꯜꯗꯨꯅ ꯃꯆꯥ ꯃꯣꯙꯨꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯃꯣꯙꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯔꯣꯏ ꯃꯄꯤ ꯃꯆꯥꯁꯤꯗꯪ ꯇꯔꯛ ꯂꯩꯖꯕ ꯑꯁꯤꯗ ꯌꯣꯟꯊꯣꯛꯀꯗꯧꯕꯒꯤ ꯍꯣꯠꯅꯔꯤꯕꯕꯣ ꯆꯍꯤ ꯈꯨꯗꯤꯡ ꯃꯆꯥ ꯌꯣꯜꯂꯦ ꯅꯪꯕꯨ ꯇꯣꯛꯑꯣꯅꯦ ꯍꯧꯖꯤꯛ ꯃꯄꯤ ꯑꯗꯨꯒ ꯌꯣꯟꯊꯣꯛꯂꯕꯗꯤ ꯀꯔꯤ ꯂꯩꯍꯧꯔꯦ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯇꯤꯟꯖꯪ ꯀꯥꯏꯖꯪꯕꯁꯨ ꯑꯃꯠꯇꯁꯨ ꯌꯥꯎꯕ ꯅꯠꯇꯦ ꯃꯤꯅ ꯄꯥꯝꯕ ꯉꯥꯛꯇꯅꯤ ꯍꯀꯨꯝ ꯅꯪ ꯅꯥꯕꯗ ꯁꯤꯒꯗꯧꯕꯒꯤ ꯈꯣꯡꯐꯝ ꯌꯧꯔꯛꯂꯕ ꯑꯗꯨꯗ ꯃꯆꯥ ꯑꯃ ꯌꯣꯜꯂꯒ ꯅꯄꯨꯟꯁꯤ ꯀꯜꯂꯦ ꯍꯧꯖꯤꯛ ꯅꯁꯥ ꯐꯔꯦ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯦ ꯌꯨ ꯊꯛꯂꯦ ꯃꯤꯒꯤ ꯄꯩꯁꯥ ꯇꯣꯜꯂꯦ ꯁꯦꯟꯗꯣꯜ ꯀꯣꯛꯅꯕ ꯃꯄꯤ ꯃꯆꯥ ꯑꯃꯨꯛ ꯌꯣꯜꯂꯦ ꯃꯇꯨꯡ ꯑꯃꯨꯛ ꯅꯥꯔꯛꯂꯕꯗꯤ ꯀꯅꯥꯅ ꯅꯊ꯭ꯋꯥꯏ ꯀꯟꯕꯤꯒꯅꯤ ꯃꯄꯤ ꯃꯆꯥꯒꯤ ꯃꯄꯥꯜꯅ ꯏꯃꯨꯡ ꯑꯁꯤ ꯂꯦꯡꯂꯤꯕꯅꯤꯅꯦ ꯂꯦꯡꯂꯤꯕ ꯊꯥ 3 ꯍꯦꯟꯅ ꯁꯪꯒꯣꯝꯇꯅ ꯆꯦꯡꯋꯥꯟ ꯐꯧꯋꯥꯜꯂꯤꯕꯅꯤ ꯏꯔꯧ ꯎꯔꯤꯕꯅꯤ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯁꯦꯕꯥ ꯇꯧꯕꯤꯕꯁꯨ ꯅꯠꯇꯦ ꯑꯩꯇꯅꯤ ꯀꯪꯃꯩ ꯇꯤꯟꯃꯩ ꯌꯦꯡꯕꯤꯔꯤꯕ ꯍꯥꯏꯕꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯅꯪ ꯑꯩꯅ ꯂꯧꯖꯔꯨꯕꯁꯨ ꯅꯠꯇꯦ ꯃꯤꯒꯤ ꯑꯋꯟꯁꯟꯅꯤ ꯑꯗꯨꯁꯨ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯗ ꯎꯟꯖꯔꯛꯄꯅꯤ ꯇꯧꯒꯅꯨ ꯏꯕꯨꯡꯉꯣ ꯇꯧꯒꯅꯨꯀꯣ ꯇꯧꯍꯩꯗꯦ ꯁꯪꯒꯣꯜ ꯆꯪ ꯑꯁꯤꯗ ꯆꯤꯖꯁꯅꯨꯀꯣ ꯏꯔꯣꯏ ꯃꯄꯤ ꯃꯆꯥ ꯑꯁꯦ ꯍꯅꯨꯕꯤ ꯑꯁꯤꯅ ꯍꯥꯏꯖꯩ ꯉꯥꯡꯖꯩ ꯍꯥꯏꯕꯗꯨ ꯃꯉꯥꯏ ꯃꯗꯨ ꯃꯅꯥꯗ ꯍꯥꯞꯇꯦ ꯏꯃꯥ ꯏꯆꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯗꯨꯅ ꯊꯧꯔꯤ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯂꯦ ꯁꯨꯃꯥꯡ ꯃꯇꯣꯜꯗ ꯀꯣꯏꯆꯤꯡ ꯆꯤꯡꯂꯗꯨꯅ ꯃꯃꯜ ꯉꯥꯡꯅꯔꯤ ꯍꯥꯞꯄꯨ ꯍꯥꯞꯍꯟꯒꯅꯨ ꯌꯥꯏ ꯌꯥꯗꯦ ꯏꯆꯥꯅ ꯀꯔꯤꯅꯣ ꯍꯥꯏꯔꯗꯨꯅ ꯑꯩꯒꯤ ꯅꯥꯀꯜꯗ ꯉꯥꯊꯨ ꯊꯦꯡꯊꯨ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯔꯦ ꯀꯩꯅꯥꯍꯜ ꯌꯥꯏꯐꯅꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯀꯩꯅꯥꯍꯜ ꯃꯄꯨꯔꯣꯏꯕꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯖꯕꯗꯤ ꯉꯝꯗ ꯄꯦꯍꯩ ꯑꯩꯕꯨ ꯌꯦꯡꯂꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ ꯋꯥꯖꯩ ꯀꯩꯅꯥꯍꯜ ꯑꯩꯒꯤꯗꯃꯛ ꯑꯗꯨꯕꯨ ꯒꯇꯤ ꯂꯩꯇꯦ ꯃꯄꯨꯔꯣꯏꯕꯒꯤ ꯊꯧꯁꯤꯟꯅꯤ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯁꯥ ꯅꯍꯥꯅꯤ ꯁꯟꯖꯥꯕꯨꯡꯗ ꯃꯅꯤꯡ ꯇꯧꯅ ꯈꯧꯁꯥꯖꯗ꯭ꯔꯤꯕ ꯃꯔꯦꯡꯗ ꯄꯨꯄꯨ ꯊꯥꯡꯗ꯭ꯔꯤꯕ ꯇꯥꯏꯕꯪ ꯁꯤꯟꯊꯥ ꯄꯥꯡꯖꯗ꯭ꯔꯤꯕ ꯏꯆꯥꯅꯤ ꯏꯃꯥ ꯏꯆꯥ ꯑꯅꯤꯃꯛ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯕꯣꯔꯗꯤꯟ ꯌꯥꯎꯕ ꯆꯠꯄ ꯃꯇꯥꯔꯦ ꯕꯣꯔꯗꯤꯟ ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯄ ꯅꯠꯇꯦ ꯀꯨꯝꯍꯩ ꯑꯗꯨꯗ ꯑꯆꯧꯕ ꯁꯔꯨꯛ ꯑꯃ ꯏꯃꯥ ꯏꯆꯥꯅ ꯄꯥꯡꯊꯣꯛꯂꯨꯒꯗꯧꯔꯤꯕ ꯑꯗꯨꯒꯤꯗꯃꯛ ꯈꯟꯕꯗ ꯏꯆꯥ ꯑꯁꯤ ꯇꯨ ꯆꯨꯡꯕ ꯍꯧꯏ ꯅꯣꯛꯅ ꯁꯦꯟꯌꯥꯝ ꯑꯗꯨ ꯃꯁꯤꯡ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯊꯧꯔꯤ ꯁꯤꯟꯅꯔꯦ ꯏꯔꯣꯡ ꯄꯥꯡꯒꯟꯗ ꯏꯆꯥꯁꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯏ ꯃꯗꯨ ꯅꯪꯇꯅ ꯏꯃꯥ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯕꯅꯤꯀꯣ ꯑꯗꯨꯕꯨ ꯀꯟꯈ꯭ꯔꯔꯣꯏ ꯈꯟꯈ꯭ꯔꯕ ꯃꯥꯜꯂꯦ ꯏꯃꯥ ꯍꯅꯨꯕꯤꯅ ꯉꯥꯡꯂꯒ ꯀꯩꯅꯥꯍꯜꯅ ꯈꯥꯝꯂꯒ ꯃꯣꯙꯨꯒꯤ ꯑꯁꯥꯎꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ ꯀꯩꯅꯥꯍꯜꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯖꯩ ꯑꯃꯨꯛꯇꯗꯤ ꯅꯨꯡꯁꯤꯕꯤꯌꯨ ꯃꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯇꯧꯖꯔꯝꯕ ꯆꯤꯡꯌꯥꯒꯤ ꯂꯧ ꯂꯝ ꯂꯥꯞꯄꯅꯤꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯅꯍꯥꯛ ꯅꯈꯣꯡꯅ ꯆꯠꯄ ꯋꯥꯔꯅꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯇꯝꯊꯤꯔꯕ ꯁꯥ ꯀꯩ ꯂꯩꯔꯕ ꯂꯝꯕꯤ ꯀꯌꯥ ꯑꯃꯕꯨ ꯂꯥꯜꯂꯗꯨꯅ ꯃꯥꯅ ꯋꯥꯅ ꯄꯨꯖꯈꯤꯕꯅꯤ ꯄꯨꯡꯖꯥ ꯀꯌꯥ ꯊꯕꯛ ꯁꯨꯃꯤꯟꯅꯔꯒ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯪꯕꯨ ꯇꯣꯡꯍꯜꯂꯗꯨꯅ ꯌꯨꯝ ꯄꯥꯡꯂꯛꯈꯤꯕꯅꯤ ꯍꯌꯦꯜ ꯂꯕꯨꯛꯇ ꯑꯃꯨꯛ ꯀꯌꯥ ꯋꯥꯟ ꯁꯨꯖꯩ ꯐꯨꯝꯗꯤ ꯍꯥꯎꯗꯤ ꯀꯌꯥ ꯆꯤꯡꯕ ꯉꯝꯂꯛꯇ꯭ꯔꯕꯗ ꯀꯨꯝꯂꯥꯛ ꯌꯧꯗ꯭ꯔꯤꯕ ꯃꯆꯥ ꯑꯍꯜꯒ ꯄꯣꯠꯄꯨ ꯑꯃꯠꯇꯗ ꯊꯣꯡꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯧꯌꯥꯝ ꯀꯌా ꯄꯥꯟꯈ꯭ꯔꯤꯕꯅꯤ ꯄꯣꯏꯅꯨꯗ ꯃꯅꯝ ꯀꯣꯟꯕ ꯃꯈꯩ ꯒꯥꯔꯤ ꯆꯤꯡꯖꯈ꯭ꯔꯤꯕꯅꯤ ꯃꯥꯒꯤ ꯃꯈꯣꯝꯇꯅ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯀꯌꯥ ꯍꯥꯞꯈ꯭ꯔꯕꯅꯤ ꯏꯆꯥ ꯌꯥꯏꯃ ꯃꯥꯒꯤ ꯃꯈꯣꯝꯇꯅ ꯍꯤꯡꯈꯤꯕꯅꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯀꯨꯝ ꯃꯆꯥ ꯑꯃ ꯌꯣꯜꯂꯒ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯀꯟꯈ꯭ꯔꯤꯕꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯐꯅꯕꯇ ꯇꯧꯔꯗꯨꯅ ꯃꯄꯨꯟꯁꯤ ꯂꯦꯟꯖꯔꯛꯂꯕꯅꯤ ꯅꯣꯡꯃꯇ ꯀꯣꯗꯧꯔꯛꯇ꯭ꯔꯕ ꯁꯟꯕꯤꯅꯤ
ꯌꯣꯟꯊꯣꯛꯄꯤꯈ꯭ꯔꯅꯨ ꯀꯩꯗꯧꯕꯒꯦ ꯍꯥꯏꯖꯩ ꯀꯩꯅꯥꯍꯜ ꯑꯗꯨꯕꯨ ꯋꯥꯍꯩ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯇꯥꯈꯤ ꯐꯔꯦ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯄꯣꯛꯅꯅꯤ ꯈꯟꯈ꯭ꯔꯒꯦ ꯑꯩ ꯑꯃꯁꯨꯡ ꯏꯆꯥꯒꯤ ꯃꯃꯜꯅ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯕ ꯑꯣꯏꯍꯧꯔꯁꯅꯨ ꯀꯩꯅꯥꯍꯜ ꯑꯃꯗꯤ ꯏꯃꯥ ꯑꯁꯣꯟꯕꯤ ꯑꯁꯤꯇꯗꯤ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯍꯟꯕꯤꯒꯅꯨ ꯈꯟꯅ ꯏꯄꯨꯛꯅꯤꯡꯗ ꯕꯤꯗꯥꯏ ꯄꯤꯖꯩ ꯏꯃꯥ ꯑꯃꯁꯨꯡ ꯀꯩꯅꯥꯍꯜꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯏꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯀꯩꯅꯥꯍꯜ ꯃꯈꯣꯡ ꯇꯞꯅ ꯇꯞꯅ ꯊꯥꯡꯂꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯏ ꯃꯃꯤꯠꯇ ꯃꯄꯤ ꯁꯤꯟꯊꯔꯗꯨꯅ ꯑꯩꯒꯤ ꯏꯅꯝꯗ ꯅꯥꯟꯕꯤ ꯁꯟꯕꯤ ꯅꯨꯄꯤ ꯃꯁꯦꯜꯅꯤ ꯑꯩ ꯅꯪꯕꯨ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦꯀꯣ ꯅꯪ ꯋꯥꯔꯧꯒꯅꯨꯀꯣ ꯅꯨꯄꯤꯒꯤ ꯃꯄꯣꯛ ꯍꯥꯏꯕꯁꯤꯅ ꯃꯤꯈꯥ ꯄꯣꯟꯈꯤꯕꯅ ꯅꯪꯕꯨ ꯀꯟꯅꯕꯒꯤ ꯁꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦꯀꯣ ꯅꯪꯒꯤ ꯑꯔꯣꯏꯕ ꯄꯨꯡꯖꯥ ꯐꯥꯎꯕ ꯑꯩꯕꯨ ꯀꯥꯎꯒꯅꯨꯀꯣ ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯅꯪꯕꯨꯗꯤ ꯀꯥꯎꯈ꯭ꯔꯗ꯭ꯔꯣ ꯃꯇꯝ ꯆꯨꯞꯄꯗ ꯅꯃꯥꯅ ꯆꯥꯒꯤ ꯃꯥꯡꯒꯣꯜ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯑꯣꯏꯔꯁꯅꯨ ꯏꯃꯥ ꯏꯆꯥ ꯍꯟꯅ ꯍꯟꯅ ꯌꯦꯡꯂꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯦ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯄꯒꯤ ꯅꯨꯡꯁꯤꯕꯒꯤ ꯏꯍꯧꯅ ꯊꯣꯡꯒꯥꯜ ꯂꯥꯟꯕ ꯉꯝꯗꯦ ꯏꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇꯦ ꯂꯩꯀꯥꯏꯁꯤꯗ ꯏꯈꯣꯝꯅ ꯃꯕꯨꯛ ꯊꯟꯖꯈꯤꯕ ꯃꯆꯥ ꯀꯌꯥꯒꯤ ꯃꯃꯥ ꯀꯌꯥꯅ ꯁꯣꯟꯊꯥꯡꯅꯅ ꯅꯔꯥꯏꯕꯛ ꯊꯤꯗꯀꯣ ꯁꯟꯕꯤ ꯅꯪ ꯉꯁꯤ ꯍꯥꯏꯗꯨꯅ ꯁꯣꯟꯕ ꯇꯥꯔꯒ ꯑꯩꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯀꯌా ꯊꯣꯛꯅ ꯀꯥꯏꯈꯤ ꯑꯩꯒꯤ ꯆꯠꯅꯤꯡꯗꯕ ꯑꯗꯨꯕꯨ ꯎꯕꯗ ꯏꯔꯣꯡ ꯄꯥꯡꯒꯜ ꯃꯈꯥ ꯆꯤꯛꯏ ꯍꯧꯔꯦ ꯑꯩꯒꯤ ꯗꯁꯥ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯁꯥꯖꯩꯅ ꯀꯜꯂꯤ ꯅꯤꯡꯉꯥꯏ ꯇꯧꯀꯣ ꯅꯪꯅ ꯉꯝꯂꯒ ꯍꯥꯏꯔꯗꯨꯅ ꯎꯔꯛꯇ ꯆꯤꯡꯁꯤꯜꯂꯤ ꯏꯆꯥ ꯅꯥꯎꯔꯣꯜ ꯑꯁꯨꯛ ꯌꯥꯝꯕ ꯐꯥꯎꯕ ꯅꯥꯔꯦꯡ ꯊꯥꯡꯂꯛꯇ꯭ꯔꯕꯗ ꯑꯩꯕꯨ ꯑꯣꯛꯇꯁꯤꯡꯗ ꯆꯜꯍꯜꯂꯗꯨꯅ ꯊꯣꯠꯂꯕ ꯅꯧꯔꯕ ꯅꯥꯇꯣꯟꯗ ꯀꯜꯂꯕ ꯊꯧꯔꯤꯅ ꯅꯥꯔꯦꯡ ꯊꯥꯡꯕꯤꯔꯤ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯑꯃ ꯉꯁꯤ ꯌꯨꯝ ꯊꯥꯗꯣꯛꯄ ꯑꯁꯤꯗ ꯊꯦꯡꯅꯔꯦꯗꯣ ꯍꯦ ꯏꯁꯣꯔ ꯀꯔꯤꯅꯣ ꯇꯣꯜꯂꯕ ꯖꯤꯕ ꯑꯩꯍꯥꯛꯇ ꯇꯝꯕꯤꯔꯤꯕ ꯂꯥꯏꯕꯛ ꯂꯩꯀꯥꯏ ꯂꯥꯜꯂꯦ ꯂꯩꯔꯛ ꯃꯆꯤꯜ ꯑꯃꯗ ꯇ꯭ꯔꯤꯄꯥꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯟꯕ ꯒꯥꯔꯤ ꯇ꯭ꯔꯛ ꯑꯃ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯏꯁꯥ ꯑꯁꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯈꯣꯡ ꯊꯥꯡꯕ ꯑꯗꯨꯃꯛ ꯊꯣꯛꯈꯤꯗ꯭ꯔꯦ ꯏꯈꯣꯡ ꯊꯥꯡꯗꯦ ꯒꯥꯔꯤꯗ ꯀꯥꯈꯠꯂꯨ ꯌꯥꯗꯦ ꯍꯥꯏꯔꯗꯨꯅ ꯂꯤꯆꯩ ꯀꯌꯥꯅꯤ ꯈꯨꯃꯤꯠꯇ ꯈꯨꯔꯥꯏꯗ ꯆꯤꯔꯛꯇ ꯂꯝꯌꯥꯡꯗ ꯀꯝꯌꯥꯗ ꯐꯨꯈꯤꯕ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯅꯥꯕ ꯈꯪꯈꯤꯗ꯭ꯔꯦ ꯐꯨꯕꯗꯅ ꯏꯁꯥ ꯑꯁꯤ ꯄꯣꯞꯂꯕꯅꯤ ꯁꯤꯕ ꯌꯥꯗꯕꯒꯤ ꯂꯦꯡꯂꯕ ꯍꯥꯏꯕꯗꯨꯅꯤ ꯏꯆꯥꯗꯤ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯐꯨꯕꯗ ꯆꯩꯅꯥꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯦ ꯇꯄꯪ ꯇꯄꯪ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯌꯧꯈ꯭ꯔꯦ ꯃꯃꯥꯏ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯛꯏ ꯑꯩꯕꯨ ꯐꯨꯕ ꯎꯔꯒ ꯀꯤꯕꯅ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯆꯣꯡꯂꯤ ꯗ꯭ꯔꯪ ꯗ꯭ꯔꯪ ꯈꯥꯡꯕ ꯃꯈꯩ ꯈꯥꯡꯂꯨꯔꯦ ꯆꯥꯕ ꯌꯥꯕ ꯆꯩ ꯃꯈꯩ ꯆꯥꯔꯨꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯕꯁꯨ ꯅꯠꯇꯦ ꯑꯃꯨꯕ ꯇ꯭ꯔꯤꯄꯥꯅ ꯀꯨꯞꯁꯤꯟꯕ ꯇ꯭ꯔꯛ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯑꯩꯕꯨ ꯇꯧꯒꯗꯧꯔꯤꯕ ꯑꯁꯦ ꯑꯩꯅ ꯆꯪꯃꯟꯗ꯭ꯔꯕ ꯑꯗꯨꯗ ꯃꯈꯨꯠ ꯄꯦꯟꯅ ꯐꯨꯔꯝꯕ ꯍꯥꯀꯤꯝꯗꯣ ꯐꯨꯕ ꯋꯥꯔꯕ ꯃꯥꯜꯂꯦ ꯐꯝꯊꯈ꯭ꯔꯦ ꯁꯥꯎꯕꯅꯗꯤ ꯂꯨꯇꯣꯟ ꯀꯥꯔꯕ ꯖꯥꯠꯅꯤ ꯃꯣꯖꯥ ꯐꯨꯔꯤꯠ ꯂꯧꯊꯣꯛꯈꯤ ꯑꯗꯨꯒ ꯀꯣꯔꯤꯃꯨꯛ ꯉꯥꯡꯕ ꯃꯃꯤꯠ ꯑꯗꯨꯅ ꯑꯩꯕꯨ ꯆꯥꯒꯗꯕꯒꯨꯝ ꯌꯦꯡꯂꯛꯏ ꯏꯕꯥꯅꯤꯒꯤ ꯀꯨꯝꯃꯩ ꯌꯦꯡꯂꯝꯂꯒ ꯁꯝꯈꯥꯛ ꯊꯤꯕ ꯅꯍꯥ ꯈꯔꯅ ꯉꯥꯡꯂꯤ ꯁꯥꯅ ꯉꯝꯕ ꯍꯧꯅꯗꯦ ꯍꯥꯀꯤꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯁꯤꯔꯒ ꯁꯤꯔꯦ ꯂꯥꯏꯕꯛ ꯌꯦꯡꯅꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯇꯧꯒꯤ ꯌꯦꯡ ꯈꯔ ꯑꯃꯅ ꯍꯥꯏꯅꯩ ꯑꯣꯟꯊꯣꯛꯄꯅꯤ ꯌꯦꯡꯍꯩꯗꯦ ꯁꯥꯅꯤ ꯃꯔꯣꯜ ꯊꯣꯛꯇꯕꯒꯤ ꯋꯥꯇꯅꯤ ꯁꯤꯔꯨꯅꯤ ꯍꯥꯏꯕꯒꯤ ꯃꯍꯥꯛ ꯈꯪꯏ ꯁꯥꯅꯤ ꯍꯥꯏꯗꯨꯅꯕꯨ ꯁꯨꯕ ꯃꯈꯩ ꯁꯨꯅꯍꯜꯂꯒ ꯌꯣꯟꯊꯣꯛꯄꯤꯔꯛꯂꯤꯕ ꯄꯥꯞ ꯄꯨꯗꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯟꯕꯤꯅꯕ ꯌꯥꯎꯗꯕ ꯃꯤꯌꯥꯝꯅ ꯉꯥꯡꯅꯕ ꯑꯩ ꯊꯣꯏꯅ ꯇꯥꯔꯨꯕ ꯂꯩꯇꯦ ꯑꯩꯅ ꯄꯥꯈꯠꯂꯤꯕꯗꯤ ꯍꯥꯀꯤꯝꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯆꯠꯊꯔꯛꯀꯗꯒꯦ ꯑꯁꯤꯇꯅꯤ ꯑꯩꯒꯤ ꯃꯤꯠ ꯑꯁꯤ ꯍꯥꯀꯤꯝꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯗꯦ ꯍꯥꯀꯤꯝꯒꯤ ꯊꯧꯔꯥꯡ ꯑꯩꯅ ꯈꯪꯕ ꯉꯝꯗꯦ ꯊꯣꯛꯂꯔꯒ ꯈꯪꯕ ꯅꯠꯇꯅ ꯈꯪꯍꯧꯗꯅ ꯃꯆꯤꯟ ꯇꯨꯝꯈ꯭ꯔꯕ ꯌꯣꯠꯆꯩ ꯑꯃꯅ ꯇꯨꯡꯗꯒꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯊꯤꯟꯖꯤꯜꯂꯛꯈꯤ ꯍꯥꯀꯤꯝꯅ ꯃꯈꯥ ꯆꯤꯛꯂꯗꯨꯅ ꯅꯥꯔꯦꯡ ꯄꯥꯏꯔꯗꯨꯅ ꯒꯥꯔꯤꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯆꯤꯡꯁꯤꯟꯈꯤ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯤ ꯏꯆꯥꯒꯤ ꯃꯅꯥꯛ ꯌꯧꯔꯦ ꯏꯆꯥꯗꯨ ꯃꯉꯛ ꯃꯔꯨ ꯂꯦꯡꯕ ꯌꯥꯗꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯟꯗꯨꯅ ꯊꯝꯂꯝꯃꯤ ꯃꯃꯤꯠꯇ ꯃꯄꯤ ꯑꯇꯠꯄ ꯂꯩꯇꯅ ꯇꯥꯔꯝꯃꯤ ꯏꯆꯥꯒꯤ ꯃꯇꯧꯕꯨ ꯎꯕꯗ ꯑꯉꯝꯕ ꯁꯛꯇꯤ ꯁꯤꯖꯤꯟꯅꯔꯗꯨꯅ ꯄꯨꯝꯅꯃꯛ ꯍꯥꯠꯂꯒꯦ ꯈꯜꯂꯗꯨꯅ ꯏꯆꯦ ꯑꯅꯤ ꯑꯁꯤꯅ ꯍꯥꯏꯕ ꯍꯧꯔꯝꯃꯤ
ꯀꯔꯤꯁꯨ ꯇꯧꯕ ꯌꯥꯈꯤꯗꯦ꯫ ꯃꯊꯪꯒꯤ ꯃꯤꯀꯨꯞꯇ ꯅꯥꯔꯦꯡ ꯑꯁꯤ ꯌꯣꯠꯀꯤ ꯀꯥꯔꯣꯛꯇ ꯄꯨꯟꯁꯤꯟꯈꯤ꯫ ꯅꯥꯇꯣꯟ ꯑꯁꯤ ꯏꯈꯦꯡꯅ ꯍꯥꯊꯈꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯅꯤ ꯂꯦꯞꯇꯨꯅꯇ ꯂꯩꯔꯤꯕ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯆꯥꯗ ꯊꯛꯇꯅ ꯂꯦꯡ ꯑꯣꯠꯄ ꯌꯥꯗꯅ ꯑꯩꯅ ꯋꯥꯅ ꯂꯦꯟꯈꯤꯕ ꯀꯌꯥꯗꯤ ꯋꯥꯏ꯫ ꯇꯝꯗꯨꯅ ꯊꯣꯛꯂꯔꯣꯏ꯫ ꯄꯨꯝꯅꯃꯛ ꯈꯥꯡꯕ ꯇꯥꯏ ꯏꯁꯥꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯔꯕꯅꯤꯅ꯫ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯕꯗ ꯏꯁꯥ ꯑꯁꯤ ꯏꯊꯟꯇ ꯂꯦꯞꯄ ꯉꯝꯈꯤꯗꯦ꯫ ꯍꯥꯏꯔꯪ ꯇꯨꯔꯪ ꯏꯃꯥ ꯏꯆꯥ ꯕꯂꯦꯒꯤ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯍꯥꯀꯤꯝꯅ ꯆꯤꯡꯈꯤ꯫ ꯊꯥꯡꯁꯥꯡ ꯄꯥꯏꯕ ꯇꯝꯕ ꯑꯅꯤ ꯑꯍꯨꯝꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯈꯣꯡꯆꯠ ꯂꯣꯏꯍꯟꯈꯤ꯫ ꯌꯦꯡꯉꯝꯈꯤꯗꯦ ꯏꯆꯥꯅ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯃꯃꯥ ꯑꯩꯉꯣꯟꯗ ꯌꯦꯡꯂꯝꯈꯤꯕ ꯃꯤꯠꯌꯦꯡ꯫ ꯃꯊꯪꯗ ꯑꯩꯒꯤ ꯄꯥꯂꯤ ꯂꯥꯛꯈꯤ꯫ ꯏꯊꯟꯇ ꯊꯧꯔꯤ ꯊꯨꯔꯒ ꯆꯤꯡꯈꯤ ꯅꯣꯛꯈꯦꯗꯨꯅ ꯕꯂꯦꯒꯤ ꯃꯐꯝ ꯐꯥꯎꯕ꯫ ꯑꯩꯒꯤ ꯑꯔꯣꯏꯕ ꯄꯨꯡꯖꯥ ꯌꯧꯔꯛꯂꯕꯗ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡꯒ ꯏꯔꯣꯏꯅꯔꯗꯨꯅ ꯑꯩꯕꯨ ꯍꯟꯅ ꯍꯟꯅ ꯅꯟꯕꯤꯔꯒ ꯕꯤꯗꯥꯏ ꯄꯤꯔꯛꯈꯤꯕꯤ ꯀꯩꯅꯥꯍꯜ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯛꯈꯤ꯫ ꯃꯊꯪꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯜꯂꯛꯈꯤ ꯃꯗꯨ ꯑꯗꯨꯕꯨ ꯉꯥꯎꯕ ꯍꯜꯂꯝꯂꯗ꯭ꯔꯥ?